अहानबदा मरोइबा पाउसिंग पिजरे G20 की डैम सिंगी समित्रा पाकिस्तान स्पॉन्सर टूरिज्म की वफम पुथोकदौरे Bengali lon ngang ba migrant workers sengbo tati tawoina tawdana ba Mamta Banerjee na haikre email gi kuthangda Delhi gi school tara amasung college bomb gi chat lakre Assam gi Golparada eviction drive chathabada hingsa thorakpadagi mioi ama sire amana sokle Amadi junta lamina rebel singi makutage Nokia town amuk hana lawsinkre MAMI TV na sanokchaba national amadi international pau mi eng tabiram liba pumnamakpo ALINA MUTUM na khurumjare pau sadok nga pijare India के Minister of State for External Affairs Pavitra Mahik India के Minister of State for External Affairs Pavitra Mahirikana ngarang phongdokhibda South Africa da pangthokkodoriba G20 Development Minister Summit ta saruk yaduna India na Pakistan sponsor tourism gi matang da pangthokkodore tha asigi kunmari kunmanga da pangthokkodoriba summit aduda maru oina malem gi development initiative ki matang da khananainagadoribane adubo matang chadaba matamda India na Pakistan sponsor tourism gi mayokta lan thengnariba adugi issue sungsoi thodana puthokani haike Wafam asi Margaritana News Channel amaga unabada phongdokhibani mahakna makha tarduna hai malemda leiriba leibak singna amatta oina ponsinduna tourism gi mayokta leppagi matam oire handakta operation sindur gi matangda Indiana malemda tourism gi mayokta leiba leibak asna khongphom chetna lepli haina wafam khanganaba haukrabani haire West Bengal ki Chief Minister Mamta Banerjee na ngarang Kolkata da pangthokhiba rally amada wangangladuna Bengali lon ngangba migrant sengbo tathi tawoina tawdana bakhangan khre BJP na laingak paiba state sengda Bengali lon ngangba migrant workers sengbo tathi tawoina tawbiri haina phongdokhiba galona ngasidegi mahaksu Bengali lon hena nganghalagani Center na Maril leirabadi fau haina singna khre rally aduda Abhishek Banerjee amade Trinamool Congress ki makok thongba luchingba sing saruk yakhe rally adu Bengali lon ngangba migrant workers singbo sagatpa utpa oina sinbani haide mahakna haike BJP na lengak paiba state sing Odisha Assam na chingba mafam singda Bengali lon ngangba migrant workers singbo phajinduna thamke aduga Delhi da lon the best taguna eviction drive kya sathake masibu yaningdaba phongokna rally adu chatpane haike handakta Odisha Bengali lon ngangba Bangladeshi oirangani chingnaba migrant worker chamri ganifu rombo laingakna phajinduna thamkiba adu condemn tawningai oi makhoi gi manungda chani romdi Bengali dagi chakhibani Bengali lon ngangba khudingmak Bangladeshi ni haina jalda phajinkiba yabra hangke Haukiba nimit humni asida national capital Delhi de leba school tara rom amade college amadi email gi kuthangda bomb gi chat lakre
loina police ki maikaidagi ahenba section tharang paikhatle amasung institution sing ado matam kharagi oina thingjinbasu yaure ngasi amok apigani ngasi ayuk Sardar Patel Vidyalaya School ado police na advice torpadagi matung ina ngasi gi oina thingjille haina lauthokkhibani official singi matung ina bomb gi chat laklaba school sing adode Darkagi SD Thomas School, Basan Kunski Basan Valley School, House Khangi Mother International School, Pasim Bihargi Bismon Global School, Loyana, Lodi State Ki Sarkar, Sardar Patel Vidyalaya ne Threat Singh Adul Lakpadagi Police na School Singh Adugi Building the Bomb Deposit Squad Deploy Tawkre Loyana, DU ge SDM Stephen College Tasu Threat Phangki Haide. Assam ki Golpara district ki Paikan Reserve Forest area da authority na ngasi ayuk eviction drive chathabada hingsa thorakpadagi police na nongmai kapada mioi ama sire amana sokpadagi hospital da laikanakre pau wasin hai ngasi ayuk authority na police amade forest department ki official singa loyana Paikan Reserve Forest area da ain kaina yum sadilama sing amade atai infrastructure singdokna ba GCP sinaduna eviction drive ama chatakhe Maduda lam in-course tawriba biyoy singna asawba Fongtok Pukaloyna Makuta Chay Amadi Atay Mi Siba Yaba Kulay Sing Padina official sing da attack chatarake Mob Aduna Nung Kulaga police Amadi official sing da tarake Makona ZCP Adusu attack toguna Tugay ke Maduda police na self defense ki damag nungmay kap ke Police ki action da miyoy ama nungmay na Panbadagi kudakta seki aduga amana soke Police da attack tawkiba miyoy sing adu forest aduda Aina yadaba mongda lam in-course tawduna layba ngagtani haike. Ta asige kunmathoidagi haugadoriba parliament ke nungjumifam asige mangoinana Lok Sabha da opposition leader oriba Rahul Gandhi na ngasi pangthokadoriba nungjumifam asida Jammu and Kashmir da state wood hanjanana legislation puthoku haina PM Modi na aiba jerol thaduna taksinkhre loinana Ladakh hariba union territory asi constitution ge 6th schedule gi makhada chalhanna legislation pu puthoku haikre Hiram asigi matangda Rahul Gandhi na phongdokhibada haukiba chahi manga asta Jammu and Kashmir gi miyamna state would pibiyo haina demand tawduna lakhibane khola osi makhoi gi constitutional amadi democratic right ki matung inna phangpham thokpane haide mahakna makhata na phongdokhibada Prime Minister Modi na mamang chahi gi me 18 da Jammu and Kashmir da state would hanjina ba haibase NDA lenga ki wasakni amasung sungsoi thoidana hanjil hangani haina phongdokhiba ado ngas ningsingduna thabakta paikhatpa matam oire haike Myanmar ge awang tangba sunset yobagi yamna maru aiba mafam ama oiba Nongkyo town ngarang junta lalmina rebel singi makutagi amuk hana munba ngamkhre Thogdok adugi matangda tongan ba news channel amade military junta support tawba singna harau tayamna phongtokhiba wafam kaya social media da thangalaki haire mafam aduda leiba khunja kharna phongtokhibada junta lalmiga rebel singa akanba khut thoknaraba matungda junta na Nongkyo amuk hana lausanke makoina town adugi headquarter lausinaba honarakpada ethnic level singa akanba mongda khut thoknake Nongthaki oiba mapangal yengnabada juntana henbadagi rebel sing adubo tamthiba piduna Nongkyo bo munba ngamkhibani panba yabadi Nongkyo amasong Mogoke haina khangnaba mafam ani ase yauna National Liberation Army na luchingba force singna mamang chahigi jun thadagi kudum chanduna lakhibani haide Mizoram da changjifam logduna leiramba Myanmar refugee lising ahum rom mayumda halankre
Center amadi Mizoram government ki yamna singthaningai oiba thabak ama oina Mizoram da junglifam loduna leiramba Myanmar refugee lising ahum ram masagi mayumda halankhre ngasi Mizoram ge senior office police amana phongdokhibgi matung ina hojik Myanmar da jathariba irang asina maram oina border losinduna India da junglifam loduna leiriba Myanmar refugee lising ahum ram authority na masagi mayumda halankhre haide Masi Laibak adugi Chin State Chin National Defense Force amade Chin Land Defense Force Howlan Gorab Rebel Masal Nongmai Kapnaba Matamda Karagi Oina Lep Pada Yanakiba Adudage Lakibane Rebel Animal Chin State Army na back Tauribane Rebel Group Adina July Tha Hogulapada Akan Mamongda Lamgi Wahogdage Kututona Lakibane Masina Maram Oyana Chin State Civilian lising Mariga Chongarom border Loktuna Mizoram gi Champai district ta Changsel Lakibane Makoi Sing Adu Mizoram ge Jokwatara Sakumfai Amade Fabai Changlefam Loduna Lerakibane Makoi gi Manungda Jokwatar dagi Mioi lising Aniga Chamapanga Kungo Humdoi Amasong Bai Fai dagi Mioi Kuntraka Mapan Ngarang Mayumda Chatkre Lemhoriba sing adu atuba matamda mayumda hannaba horragani haide Jharkhand gi Bokaro da kuthuknabada Maoist ama hatkre Jawan amasu sikre Jharkhand Bokaro da leiba Gomya police station ge umangda security force na Maoist ki luchingba Kanwar Mandi Kaptuna Hatkre Togdo Ada CRPF ki Korba Jawan amasu Laikidre Lonana Kunja amasu Haidurakpa Maruna Palaga Laikidre Haide Lupa Lak Mangagi Selgi Mana Lautokraba Maoist Luchingba Kanwar Madi ngasi ayuk angan bida security force sing Adugi Katisan umang aduda nungmay kapna bagi togdokta Laikidabani CRPF ke 209 Battalion Korba Jawan ama makokta nungmay maruna panbadagi Athubada Ranchi Hospital da Laying Naba Pukhalakiba Lambida Laikidabani Mahakaloina Kunja Amasung Maoist ki Maikai dege Lapthorakpa Nongmai Maruna Panbadagi Mafam Aduda Laikidabani Haide Bakorage Range IG Karti Kumar na Phongdokhibada Police na Mafam Aduda AK-47 rifle amasung recover tawbangam ki haide Kumja lising aniga kunga tarokta Mikhal Pangthokadoriba Assamda Congress ke luchingba Kharge amasung Rahul Gandhi Yausenkhre Kumja lising ani kunga tarokta Assamda Pangthokadoriba Assembly Mikhal aduda Yumfam Oirga All India Congress Committee ki President Malik Arjun Khagre amasung Lok Sabha ki Leader of Opposition Rahul Gandhi ngasi Guwahati da thungkhre makoina Assamda leiringai da party workers sing aduga mafam kaya paikhatnaba Pangthokadori state adugi oina nongna Congress Party President oina Khalaba Gaurav Gogoina media da phongdokhibada Congress luchingba ani aduna miyamda karigumba Mikhal amatagi oiba akiba leigani haiba wafam thamlakhe haide Gogoina makha tarna state adugi miyamda matik chaba manaba miyeng thambidre madugidama Congress na leple loinina ningtamba kholau amagidamak lanthengnagani haide Nongpok thangba Iraf ke AI Kuch City da leiba shopping mall ama mai chaklakpadagi miyoi humpurom sikhibagalonina atopa miyoi taramatoirom thiba khangduna leide Police amasung health authorities singna phongdorakpada report amagi matung ina miyamna yamna toina laknaba hypermarket mai chaklakpagi thogdok ado matau karamna tholakhibano haiba hojik fawbugi oina chapchana khangma ngamdre firefighter singna thogdok thokphamda sangsinduna mai muthatnaba hotnari haide hojik fawbada asiba hakchang khumpu phangba ngamle
मियोई तरामाथोई थीब खंगना लेरी हाइरे अरोइबदा मरु ओइबा पाव अमुक खना पिजरे G20 की डेम सिंगे समिता पाकिस्तान स्पॉन्सर टूरिज्म के वाफम पुथोकदौरे बेंगाली लोन ngang माइग्रेंट वर्कर्स सिंह ताती तवैना तौदरबा ममता बेनर्जीना हाइख्रे ईमेल की खुथांगदा दिल्ली की स्कूल तरा अमसुंग कॉलेज अमदा बॉम्ब की थ्रेट लाख्रे असम की गोलपरादा इविक्शन ड्राइव चथबदा हिंसा थोरपदगी मियोई अमा सिरे अमना अमदे जुंता लामिना रेबल सिंगी मखुतगे नोंक्यो टाउन अमुक खना लौसिनख्रे हौजकी ओइनादी ममी टीवीना सन्दोक्चबा नेशनल अमदे इंटरनेशनल पाउ लोइसिनजरे मखा ताबा पाउविदमक मियेंग तादुन रिव्यू